ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯃꯟ ꯀꯤ ꯕꯥꯠ ꯍꯦꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯍꯥꯛ ꯑꯁꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯔꯤꯕꯣꯏ ꯅꯤꯡꯖꯩ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯃꯆꯥ ꯃꯆꯥ ꯇꯝꯅꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯎ ꯂꯩꯅ ꯍꯤꯡꯕ ꯉꯝꯕ ꯃꯁꯤꯅꯤ ꯃꯟ ꯀꯤ ꯕꯥꯠ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯁꯤ 2018ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯁꯨ ꯑꯩꯗꯧꯅ ꯈꯟꯕꯤꯔꯝꯒꯅꯤ 2018 ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ ꯖꯅꯋꯥꯔꯤꯒꯤ ꯊꯥꯁꯤꯃ ꯄꯨꯔꯥ ꯍꯧꯈ꯭ꯔꯦ ꯃꯁꯤꯅꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯈꯤ ꯃꯗꯨꯗꯒꯤ ꯂꯣꯔꯤ ꯄꯥꯡꯊꯣꯛꯂꯦ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯀꯨꯝꯍꯩ ꯄꯣꯡꯒꯥꯜ ꯕꯤꯍꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯤ ꯖꯅꯋꯥꯔꯤ 19ꯗ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯔꯥꯀ꯭ꯔꯝ ꯗꯤꯋꯁ ꯍꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯖꯅꯋꯥꯔꯤ 16ꯗ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯆꯤꯡꯂꯦꯝꯂꯕ ꯄꯦꯔꯦꯗ ꯎꯈ꯭ꯔꯦ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯁꯪꯁꯠꯀꯤ ꯑꯄꯨꯟꯕ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯕꯖꯦꯠ ꯁꯦꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯄ ꯄꯗꯃ ꯑꯦꯋꯥꯔꯗꯤꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯖꯥꯇꯤ ꯑꯁꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯊꯣꯏꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯁꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯅ ꯀꯅꯥꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯅꯥ ꯐꯪꯕꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯊꯤꯜ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯑꯟꯁꯪ ꯍꯤꯔꯣ ꯀꯌꯥꯁꯨ ꯄꯗꯃ ꯑꯦꯋꯥꯔꯗ ꯄꯤꯕ ꯑꯁꯤꯗ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯍꯤ ꯈꯔꯗꯒꯤ ꯍꯧꯈꯤꯕꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯪꯖꯤꯟꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯗꯨꯒꯤ ꯐꯣꯜꯗꯨ ꯌꯦꯡꯁꯤ ꯃꯌꯥꯝꯗ ꯀꯌꯥ ꯌꯥꯝꯅ ꯏꯅꯣꯠ ꯄꯤꯕ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀ꯭ꯔꯤꯀꯦꯠ ꯄꯤꯠꯆꯇꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯂꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯅ ꯑꯍꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯌꯥꯎꯖꯔꯕꯁꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯁꯤꯔꯤꯖ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯔꯛꯁꯤꯗ ꯗꯦꯜꯂꯤꯗ ꯖꯅꯋꯥꯔꯤ 16ꯇ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯕꯨ ꯈꯣꯡꯒꯣꯏꯅꯈꯤꯕꯗꯨ ꯎꯔꯨꯔꯒ ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗꯗꯤ ꯑꯅꯧꯕ ꯑꯥꯁꯥ ꯑꯃꯗꯤ ꯑꯅꯧꯕ ꯊꯧꯗꯣꯛꯅ ꯊꯜꯍꯟꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯊꯣꯏꯗꯣꯛꯄ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯁꯛ ꯇꯥꯛꯈꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯠꯍꯟꯗꯨꯅ ꯃꯥꯡꯗ ꯆꯪꯁꯤꯟꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯆꯍꯤꯁꯤꯅ ꯍꯧꯔꯛꯄꯗ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯗꯨ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯚꯥꯔꯠꯀꯤ ꯂꯥꯟꯖꯪ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯐꯤꯗꯝ ꯑꯣꯏꯅꯈꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯇꯤꯀꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯃꯥꯂꯦꯝꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯚꯥꯔꯠꯇ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯊꯧꯔꯝ ꯆꯠꯊꯔꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯈꯪꯕꯤꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯤꯀꯥ ꯊꯥꯕꯒꯤ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯇꯤꯀꯥ ꯊꯥꯔꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯚꯥꯔꯠꯅ ꯃꯤꯑꯣꯏ ꯂꯥꯈ 30 ꯍꯦꯟꯕ ꯀꯣꯔꯣꯅꯥ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯤꯀꯥ ꯊꯥꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯇꯗꯤ ꯅꯨꯃꯤꯠ 19ꯅꯤ ꯆꯪꯉꯤ ꯑꯗꯨꯒ ꯕ꯭ꯔꯤꯇꯦꯟꯗꯅ ꯅꯨꯃꯤꯠ 36ꯅꯤ ꯆꯪꯉꯤ ꯃꯔꯨꯞꯁꯤꯡ ꯚꯥꯔꯠꯇ ꯁꯥꯕ ꯇꯤꯀꯥ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯊꯧꯔꯥꯡꯒꯤ ꯈꯨꯗꯝꯅꯤ ꯚꯥꯔꯠꯀꯤ ꯃꯁꯥꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯍꯟꯕꯒꯤ ꯈꯨꯗꯝꯅꯤ ꯌꯨꯄꯤꯗꯒꯤ ꯃꯔꯨꯞ ꯍꯤꯃꯥꯡꯁꯨ ꯌꯥꯗꯕꯅ ꯅꯃꯣ ꯑꯦꯞꯇ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯊꯃꯣꯏꯗ ꯑꯅꯧꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯖꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯗꯨꯔꯥꯏꯗꯒꯤ ꯀ꯭ꯔꯤꯇꯤꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯃꯥꯒꯤ ꯃꯤꯔꯩꯕꯥꯛꯀꯤ ꯃꯔꯨꯞ ꯀꯌꯥꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯨꯅ ꯚꯥꯔꯠꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀ꯭ꯔꯤꯇꯤꯒꯤ ꯃꯔꯨꯞꯅ ꯑꯁꯨꯝꯅ ꯏꯔꯛꯏ ꯚꯥꯔꯠꯅ ꯀꯣꯔꯣꯅꯥꯒꯤ ꯂꯥꯟꯖꯪꯗ ꯃꯥꯂꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨꯗ ꯚꯥꯔꯠꯀꯤ ꯃꯔꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯈ꯭ꯔꯦ ꯀ꯭ꯔꯤꯇꯤꯖꯤ ꯏꯔꯩꯕꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯃꯟ ꯀꯤ ꯕꯥꯠꯄꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯔꯠꯄꯨ ꯊꯥꯒꯠꯄꯒꯤ ꯄꯥꯎꯖꯦꯜ ꯀꯌꯥ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯏ
ब्राजील की राष्ट्रपति ना ट्वीट तौदुना भारत पिरक्पा थागत वाहिदु उरबदी भारत मचा सिंगना कयादा हराउगदबा नुंगाइगदबा किलोमीटर लिसिंग कया लापना मालेम की काचिन कोयादा लैबा मियोई सिंगना रामायण की मरमदा ममुत ताना खंगबदु उबदा थमोइदा थुक लाउब फावी मसिनी अखोइगी चटना लोंचटकी थोइदोक हेंदोकपसि मरुप सिंह टीका थाबगी थौरमसिदा मयामना वाफम अमा उबिरमलगनी अवाब तारब मतमदा भारतना मालेम की मतेंग पांगब ngamlibasi भारत की हिदाक सिंह अमदी टीका से यामना मतिक चाय ngasidi iromdom lepchaba ngamle iromdom lepchaba भारत की खोंजंगी वाखलोन चुमसिनी भारत न तौब ngamliba makai मियोई बगी मतेंग पांगखिगनी मालेम की मियामना अदुकी मतिक कानब फंगखिगनी अैगी नुंगसिजरबैरै बाक्सा सिंह नमो एप अमदी माइगोपता मयाम की मेसेज फोन की मतेंग न मयाम की अपाम्ब खंगननबगी खुदोंग चाब फंगली मेसेज मयाम दुकी मरक्तगी इचन्नपी प्रियंका पांडेय की वाफमदु अैगी पुकनिंग सिंगसिनकी चही कुलुमदोय दंगाइरिबी प्रियंका हिंदी साहित्य की महिरोइनी बिहार की सिवानदगिनी महांग इबिरई लैबाक की लम कोइफम 15 चटपगी वाफमदु अइंगोंदा यामना पामजन थोकी मरम असिना अयहाकना जनवरी अमदा यामना थोइदोक हेंदोप मफम अमदा कोइब चटलुई मफमदुदी मागी युमदगी किलोमीटर 15 लापना लैबा लैबाक की अहानब राष्ट्रपति डॉक्टर राजेंद्र प्रसाद की पोंगनफमने प्रियंका न हाइबिरई मसी लैबाक असिगी अथोइब मियुई पोक सिंगबु ममुत ताना खंगबगी अहानब खोंगथांगने मफम अदुदा राजेंद्र प्रसाद न इबिरंब लाइरिक कया अमदी पुवारीग मरी लेनबा फोटो कया थेंगनरे तसेंगनमक प्रियंका महाकी खोंगचत असिना अतोप सिंगसु इथिल सोइदन पीगनी मरुप सिंह हंदकी चही सिदा भारत न निंग तंबगी चही 64 सुब मपुक कुमहै अमृत महोत्सव हौगदौरी अैखोइगी निंग तंबगी लांजंगदा सरुक याखिबा थोइदोकप मियोई सिंगा मरी लेनब मफम सिंह खंगदोकपगी ख्वाइदगी मतंग चारब मतमने मरुप सिंह निंग तंबगी लांजंग अमदी बिहार की मरमदा वारी सारिंगै मरक्सिदा वाफम अमा हाइजहौगे मुंगेर की जोयराम बिप्लपना तरापुर शहीद दिवस की मरमदा इबिरई 1992 फेब्रुवारी की तांग 15 अंग्रेज सिंगना ममा लेबाक निंगजब नहारोल कांगबु अमबु नुंगसी हैतन हाथखि मखोइगी मराल हाइबबु बंदे मातरम अमदी भारत इमागी जय हाइना खोलाउ लाउरुबगिनी अयहांगना मरैबाक निंगबसिंगी मफमदा नोलुकचरी अमदी मखोइगी मथौनादबु नोलुकना निंगसिंगजरी अयहांगना जोयराम बिप्लबपु थागतप फोंदोकचरी निंगसिंगफम थोकपा मयामनदी काउनखरब थौदोक अमबु निंगसिंग बिरकपगिदमक थागतचरी अैगी नुंगसिजरबैरै बाक्सा सिंह भारत की मफम मफमदा सहर खुंगंग अमदी लैरक कोनसांग सिंगदा निंग तंबगी लांजंग असि थवा यावना लांथेंगनकी भारत की लेबाक सिनथुंगना काचिन कोया अथोइब मचानुपा नुपी कया पोखी मखोइना लेबाक किदमक्ता मखोइगी पुंसी कथोखी मखोइगी निंगसिंग बदु चारोल सुरोल कया गिदमक टेक्त काइदना थंबिनबा अमदी मखोइना थेंगनकीब खुदोंथीब कयादु खंगनब होनबा हाइबसी यामना मरु ओय अयहागना इरैबागचा सिंगबु थोइदोकना नाहा ओइरिब मरुप सिंगदा निंखा तंबगी इहौदा थवाई कटख्रब सिंगी युमफम ओइब थौदोक सिंगदा वारी सिंग इबिरकनबा हाइजरी नखोइना लैरिब लमलमदगी निंगतम इहौगी खोंगचत अमदी थौना फब सिंगी मरमदा लाइरिक सिंग इबियो हौजिक भारतना निंग तंबगी चही 65 सुबगी कुमोन पांगथोकदौरिबा सिदा मयामना इबिरकपा अदुना निंग तंबगी लानमी सिंगी मफमदा थोइदोकपा इकाई खुमनबा उतपा ओइरगनी नाहा ओइरिबा अयिबा सिंगिदमक्ता इंडिया 75 की मखादा थबक तौबा हौरे मसिगी मनुंग चन्ना राज्य सिंग अमदी लोन सिंगी नाहा ओइरिबा अयिबा सिंगबु थौना हापकट पिगदौरी भारत की परिंग नाइना चथरकलिबा अमदी चटना लोन चट्टा ममुत ताना नैनबा अयिबा कया लैबाक सिदा पोगलगलगनी अैखोइना असिगुंबा हई सिंगबसिंग असिबु उथोकपदा मतेंग पांगदबनी अैगी नुंगसिजरबैरै बागचा सिंह मन की बात ताबिरिबसिंगना
ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯇꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗꯒꯤ ꯑꯅꯧꯕ ꯈꯪꯕ ꯑꯃꯗꯤ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯖꯩ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯝ ꯄꯨꯝꯕꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯖꯩ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯍꯣꯠꯅꯕ, ꯀꯅꯥꯒꯤ ꯑꯄꯥꯝꯕ, ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ꯫ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯕꯣꯌꯤꯟꯄꯜꯂꯤꯗ ꯃꯐꯝꯗꯨꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯀꯩꯊꯦꯜꯗ ꯃꯁꯥꯒꯤ ꯃꯊꯧ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯔꯨꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯀꯩꯊꯦꯜꯗ ꯃꯔꯝ ꯀꯌꯥꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯃꯥꯡꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯄꯨꯝꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯣꯠꯁꯨ ꯃꯣꯠꯁꯤꯜꯂꯦ, ꯃꯅꯝꯁꯨ ꯅꯝꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯌꯤꯟꯄꯜꯂꯤꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯀꯩꯊꯦꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯑꯗꯨꯝꯅ ꯍꯨꯟꯗꯣꯛꯂꯔꯣꯏ꯫ ꯀꯩꯊꯦꯜꯒꯤ ꯃꯤꯁꯤꯡꯅ ꯃꯗꯨꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯧꯅꯕ ꯂꯦꯞꯅꯔꯦ꯫ ꯑꯄꯠꯄ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯕꯤꯖꯨꯂꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯉꯛꯂꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯏꯅꯣꯚꯦꯁꯟꯒꯤ ꯄꯥꯡꯒꯜ꯫ ꯉꯁꯤꯗꯤ ꯕꯣꯌꯤꯟꯄꯜꯂꯤꯒꯤ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯍꯨꯟꯗꯣꯛꯈꯥꯛ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯟꯒꯤ ꯃꯄꯨ ꯑꯣꯏꯔꯔꯦ꯫ ꯃꯁꯤꯅꯤ ꯑꯃꯣꯠꯄꯗꯒꯤ ꯁꯅꯥ ꯐꯥꯎꯕꯒꯤ ꯈꯣꯡꯆꯠꯁꯤ꯫ ꯃꯐꯝꯗꯨꯗ ꯅꯣꯡꯃꯗ ꯆꯥꯎꯔꯥꯛꯅ ꯑꯔꯦꯝꯈꯥꯛ ꯇꯣꯟ 10 ꯊꯣꯛꯂꯛꯄꯗꯨ ꯄ꯭ꯂꯥꯟ ꯑꯃꯗ ꯄꯨꯁꯤꯜꯂꯦ꯫ ꯄ꯭ꯂꯥꯟꯇꯨꯒꯤ ꯃꯅꯨꯡꯗ ꯑꯔꯦꯝꯈꯥꯛꯁꯤꯡꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯖꯂꯤ ꯌꯨꯅꯤꯠ 900 ꯄꯨꯊꯣꯛꯂꯤ ꯑꯃꯗꯤ ꯆꯥꯎꯔꯥꯛꯅ ꯕꯥꯏꯑꯣꯐ꯭ꯌꯨꯑꯦꯜ ꯀꯤꯂꯣ 30 ꯄꯨꯊꯣꯛꯂꯤ꯫ ꯕꯤꯖꯨꯂꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗꯨ ꯉꯥꯜꯍꯜꯂꯦ, ꯑꯗꯨꯒ ꯕꯥꯏꯑꯣꯐ꯭ꯌꯨꯑꯦꯜ ꯑꯗꯨꯅ ꯀꯩꯊꯦꯜꯒꯤ ꯀꯥꯟꯇꯤꯟꯒꯤ ꯑꯆꯥ ꯑꯊꯛ ꯊꯣꯡꯅꯔꯤ꯫ ꯀꯌꯥꯗ ꯐꯖꯅ ꯍꯣꯠꯅꯈ꯭ꯔꯕꯅꯣ, ꯉꯛꯇ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯁꯨ ꯍꯔꯤꯌꯥꯅꯥꯒꯤ ꯄꯟꯆꯀꯨꯂꯥꯒꯤ ꯕꯔꯥꯎꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯈ꯭ꯔꯦ꯫ ꯄꯟꯆꯥꯌꯠ ꯑꯁꯤꯅ ꯀꯣꯟꯕ ꯂꯝꯁꯤꯡꯗ ꯏꯁꯤꯡ ꯁꯦꯡꯗꯣꯛꯄꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃꯣꯠꯄ ꯏꯁꯤꯡꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯥꯛꯈꯥꯏꯗꯨꯅ ꯃꯥꯡꯂꯤ꯫ ꯂꯥꯏꯅꯥ ꯀꯌꯥ ꯁꯟꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯕꯥꯔ ꯑꯥꯎꯠꯀꯤ ꯃꯤꯌꯥꯝꯅ ꯑꯃꯣꯠꯄ ꯏꯁꯤꯡ ꯑꯁꯤ ꯂꯟꯒꯤ ꯃꯄꯨ ꯑꯣꯜꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯈꯨꯜ ꯄꯨꯝꯕꯗ ꯂꯥꯛꯂꯤꯕ ꯑꯃꯣꯠꯄ ꯏꯁꯤꯡꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯆꯨꯝꯊꯣꯛꯄ ꯍꯧꯔꯦ꯫ ꯆꯨꯝꯊꯣꯛꯂꯕ ꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪꯒꯤ ꯂꯧꯃꯤꯁꯤꯡ ꯂꯧꯕꯨꯛ ꯏꯁꯤꯡ ꯆꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯃꯣꯠꯁꯤꯜꯍꯟꯕ, ꯑꯃꯣꯠꯄ ꯑꯃꯗꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯦ, ꯑꯃꯁꯨꯡ ꯂꯧꯕꯨꯛꯇ ꯏꯁꯤꯡꯁꯨ ꯐꯪꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯋꯥꯡꯗ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯌꯦꯡꯁꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯣꯟꯁꯨꯒꯨ ꯀꯧꯕ ꯆꯦ ꯃꯈꯜ ꯑꯃ ꯁꯥꯏ꯫ ꯆꯦ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯕ ꯁꯨꯒꯨ ꯁꯦꯡ ꯀꯧꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯀꯨꯗꯒꯤ ꯁꯥꯏ꯫ ꯆꯦ ꯑꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯎ ꯀꯛꯇꯦ꯫ ꯃꯁꯤ ꯁꯥꯕꯗ ꯀꯦꯃꯤꯀꯦꯜ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯆꯦ ꯑꯁꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯥꯏꯍꯟꯗꯦ, ꯍꯛꯆꯥꯡ ꯁꯣꯛꯍꯟꯗꯦ꯫ ꯃꯇꯝ ꯑꯃꯗ ꯆꯦ ꯑꯁꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯦ ꯀꯌꯥ ꯁꯥꯔꯛꯄꯗꯒꯤ ꯃꯁꯤ ꯁꯥꯕ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯥꯂꯤꯡ ꯒꯣꯝꯕꯨꯅ ꯀꯥꯂꯥ ꯑꯁꯤꯕꯨ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯂꯦ꯫ ꯑꯩꯍꯥꯛꯅ ꯀꯦꯔꯂꯥꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯏꯁꯥꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯀꯦꯔꯂꯥꯒꯤ ꯀꯣꯠꯇꯌꯝꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯍꯜ ꯑꯃꯅꯤ N.S. ꯔꯥꯖꯞꯄꯟ ꯁꯥꯍꯕ꯫ ꯔꯥꯖꯞꯄꯟꯖꯤ ꯄꯦꯔꯥꯂꯥꯏꯁꯤꯁꯅ ꯆꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯨ ꯍꯦꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯤ ꯇꯣꯡꯂꯒ ꯃꯍꯥꯛꯅ ꯋꯦꯝꯕꯅꯔ ꯄꯥꯠ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯡ ꯈꯨꯜꯂꯒ ꯄꯨꯔꯛꯏ꯫ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯔꯥꯖꯞꯄꯟꯖꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯌꯥꯗ ꯋꯥꯡꯈ꯭ꯔꯕꯅꯣ? ꯑꯩꯈꯣꯏꯅ ꯔꯥꯖꯞꯄꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯈꯨꯗꯨꯡ ꯏꯜꯂꯒ ꯂꯨ ꯍꯦꯟꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯂꯧꯔꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯌꯥꯝꯅ ꯎꯕꯤꯈꯤꯕꯗꯨꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗꯒꯤ ꯕꯦꯡꯒꯂꯨꯔꯨ ꯌꯧꯕ ꯅꯟ ꯁ꯭ꯇꯣꯞ ꯐ꯭ꯂꯥꯏꯠ ꯑꯃ ꯚꯥꯔꯠꯀꯤ ꯅꯨꯄꯤ ꯄꯥꯏꯂꯣꯠ ꯃꯔꯤꯅ ꯄꯥꯏꯈꯤ꯫ ꯀꯤꯂꯣꯃꯤꯇꯔ 10,000ꯗꯒꯤ ꯍꯦꯟꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠꯀꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯗ ꯃꯤꯑꯣꯏ 215ꯗꯒꯤ ꯍꯦꯟꯅ ꯚꯥꯔꯠ ꯌꯧꯅ ꯄꯨꯔꯛꯈꯤ꯫ 26 ꯖꯅꯋꯥꯔꯤꯒꯤ ꯄꯦꯔꯦꯗꯇꯁꯨ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯅꯨꯄꯤ ꯑꯣꯐꯤꯁꯔ ꯑꯅꯤꯅ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯍꯧꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ
मसी खुंगंगी मतंग लाकपदा मियामना खंगनबा हेक्ता वाटली मरम अदुना मध्य प्रदेश की जबलपुर की वाफम अमा अयहाकना तारकपदा वाफम असी मन की बात सोयदन पनफम थोई हाइना खंजे पाव असी यामना पुकनिंग थौगनिंगाई ओय जबलपुर की चिसगांव की यलहौमी कांगलुप खरगी नुपी सिंगना राइस मिल दा नोमगी खुसुमन फंगब सिनमी ओइना थबक सुरमी कोरोना ना पेंडेमिक ना मियाम दा सोकलकपदा मखोइसु यावखी मखोइगी राइस मिल की थबक लेपखरे सेंथोक लेत्रे अदुबु मखोइ निंगहन्नखिते मखोइना मखोइगी राइस मिल अमा हौनब वारेप लौखी मखोइगी मरक्तगी मीना रहंगदाले जीना नुपी मयाम पुल्लगा सेल्फ हेल्प ग्रुप अमा लिंखटखी अवार्ड सेल अदुना आजीविका मिशन की खुथांगदा बैंक तगी लोन लौखी अदुगा मखोइना थबक सुबा यावरंबा राइस मिल अदु लैखी ngasi makhoi masagi rice mill chalairi telaba matam asida makoina chaurakna lupa lakh ahumgi sendong phangbangamle sendong asina ahanbada minajina banki loan singdokle aduga business adu chauthoknaba honaki corona na singnarak pasing adu mayok nanaba hotnaba si laibaki kachin koya khudingda thengnari nungsirabei bakcha sing aihagna karigumbada बुंदेल खान की मतंगदा वारी साब तारबदी अदोमदा पुकनिंग चंगदबसे करंब माइकैद ओइगदगे पुवारीद पुकनिंग चंगब मियोय सिंगना मफम मसिबु झांसी की रानी लक्ष्मी बाईग पुन्न येंगनी अदुगा मियोय खरन मसिबु फजरबा अमसुंग इंग तपलबा और सागी मरमद निंगसिंगहले कनागुंब खरन मफम मसिगी का हेन साबदु निंगसिंगनी अदुमोइनमक हौजिक मफम अदुदा टॉप टॉपा यामना पुकनिंग थौगनिंगाई ओइबा अमा पांगथोकले अइखोइना मसिगी मतंगदा सुक्सोय सोयदना खंजिनगदबने नुमित खरनिगी ममांगदा था अमा चुपना चथगदबा स्ट्रॉबेरी फेस्टिवल झांसीदा होग्रे स्ट्रॉबेरी अमसुंग बुंदेलखंड अनि असिबु करम हाइना तौरिबनो हाइना मयाम सोयदना ngaklamgani अदुबु मसि अचुंबमगनि हौजिक बुंदेलखंडा स्ट्रॉबेरी असि यामना थवाय यावना थानरी मसिगिदमक मरुइब थौदांग झांसी की इचानुपी गुरलिन चौलाना अचौब थौदांग लौरी आइन की महिरोई गुरलिनना अहानबद मयुमदा अदुगा अमुक मखोइगी लौबुकता माई पाकना स्ट्रॉबेरी थादुना मियामदा थबक असि झांसीदा पांगथोकप यागनी हाइबा उतखी झांसीना स्ट्रॉबेरी फेस्टिवल असि स्टे एट होम की वाखलोंदा पांगथोकली फेस्टिवल असि खुथांगदा लौमी अमसुंग नाहारुल सिंगदा मखोइगी युमगी मनिंगदा अहांगबलम नत्रगा युमथक्ता टेरेस गार्डन सेमदना स्ट्रॉबेरी थानबगिदमक पुकनिंग थौगले अनौब टेक्नोलॉजी की मतेंगना लैबाकी अतै मफम सिंगदसु मसिगा चप मानब मवोंगदा स्ट्रॉबेरी थानरी मतम ममदा स्ट्रॉबेरी असि चिंगी लम खक्तदा थानरमी अदुबु हौजिक्ति कसगी मरुभूमिदसु पांबी असि थानदुना लौमी सिंगी सेंथोक यामना हेनगलगली मरुप सिंह स्ट्रॉबेरी फेस्टिवल असिना इनोवेशन की वाखलोन उत्पगा लोइनाना अइखोइगी लेबाक असिना लौ सिंगु की हिरमदा सिजिनबा अनौब टेक्नोलॉजी असिबुसु उतले मरुप सिंह लौ सिंगु बबु अनौब माइकैदा पुनबा सरकारना कन्न होटनरी होटनबा सि लेपखिरोय नुंसिजरबै लेबाकजा सिंह नुमित खरनिगी ममांगदा अइहाकना वीडियो अमा येंखे वीडियो असि वेस्ट बेंगल की वेस्ट मिदनापुरदा लेबा नया पिंगला खुंगंगदा लेबा लायेकपा सरमुद्दीन की मतंगदनी महाकना रामायण की मतंगदा येकपा पेंटिंग अमा लुपा लाख अनिदा योनख्रे हाइना यामना हराउना पाउदमले मसिगिदमक्ता महाकी खुंगंगी मियोइसिंगसु यामना हराउखी वीडियो अदु येंगलोरबा मतुंगदा महाकी मरमदा हेना खंगनिंगबा फाउरखी महाकी मतंगदा खंगनबा होनबदा वेस्ट बेंगल की मरमदा यामना फजरबा वाफम खर खंगले मधु अयहाकना मयामदा पाउदम जनिंगे टूरिज्म मिनिस्ट्री की रीजनल ऑफिसता थासी हौरकपदा बेंगल की खुंगंग सिंगदा इनक्रेडिबल इंडिया वीकेंड गेटवे हौदोखरे मसिदा वेस्ट मिदनापुर बांकुरा बीरभूम पुरुलिया नोंगपोक वर्धमान मफम सिंग अदुगी खुदहिबा सिनमीसिंगना मफम मदुदा कोइरकपा सिंगगिदमक्ता हैंडीक्राफ्ट वर्कशॉप पांगथोई इनक्रेडिबल इंडिया वीकेंड गेटवेज की मनुंगदा हैंडीक्राफ्ट की पोर्टसिंग योनबदा खुदहिबा सिनमीसिंग अदु
ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯟꯕ ꯉꯝꯈꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀꯂꯥꯁꯤꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯣꯔꯤꯁꯥꯒꯤ ꯔꯧꯔꯀꯦꯂꯥꯒꯤ ꯚꯥꯒ꯭ꯌꯁ꯭ꯔꯤ ꯁꯥꯍꯨꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯃꯍꯩꯔꯣꯏꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯀꯦꯟꯚꯥꯁꯇ ꯂꯥꯏ ꯌꯦꯛꯄ ꯇꯝꯕ ꯍꯧꯈꯤ, ꯑꯗꯨꯒ ꯐꯖꯅ ꯍꯩꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯔꯤꯗ ꯌꯦꯛꯈꯤ ꯈꯪꯕꯤꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯁꯣꯞ ꯁ꯭ꯇꯣꯟꯁꯤꯡꯗ ꯌꯦꯛꯈꯤ꯫ ꯀꯣꯂꯦꯖꯒꯤ ꯂꯝꯕꯤꯗ ꯚꯥꯒ꯭ꯌꯁ꯭ꯔꯤꯅ ꯁꯣꯞ ꯁ꯭ꯇꯣꯟꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯇꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯄꯨꯡ 2 ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯀꯦꯟꯚꯥꯁ ꯄꯦꯟꯇꯤꯡꯒꯤ ꯃꯑꯣꯡꯗ ꯂꯥꯏ ꯌꯦꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯗ ꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯀꯂꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯛꯁꯣꯞ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯨꯚꯥꯁ ꯕꯥꯕꯨꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗ ꯚꯥꯒ꯭ꯌꯁ꯭ꯔꯤꯅ ꯅꯨꯡꯗ ꯑꯅꯧꯕ ꯑꯉꯛꯄ ꯃꯑꯣꯡꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯈꯤ꯫ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯀꯌꯥ ꯍꯣꯠꯅꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯀꯂꯥ ꯑꯃꯁꯨꯡ ꯃꯆꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯇꯝꯕ ꯌꯥꯏ, ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯌꯥꯏ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯕꯣꯇꯜꯁꯤꯡꯗꯁꯨ ꯂꯥꯏ ꯌꯦꯛꯈꯤ꯫ ꯓꯥꯔꯈꯟꯗꯒꯤ ꯙꯨꯝꯀꯥꯗ ꯑꯅꯧꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯍꯣꯠꯅꯕ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯗꯜ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯅ ꯑꯉꯥꯡꯁꯤꯡꯗ ꯏꯕ ꯄꯥꯕ ꯇꯝꯕꯤꯅꯕ ꯈꯨꯡꯒꯪꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯍꯤꯟꯗꯤꯒꯤ ꯃꯌꯦꯛꯁꯤꯡꯅ ꯄꯦꯟ ꯇꯧꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯏ ꯃꯈꯜ ꯀꯌా ꯑꯃꯁꯨ ꯌꯦꯛꯍꯟꯈꯤ꯫ ꯃꯁꯤꯅ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯄꯤꯈꯤ꯫ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯚꯥꯔꯠꯇꯒꯤ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯞꯅ ꯃꯍꯥꯁꯥꯒꯔ ꯀꯌꯥ, ꯃꯍꯥꯗꯤꯞ ꯀꯌꯥ ꯂꯥꯜꯂꯒ ꯆꯤꯂꯤ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ꯫ ꯚꯥꯔꯠꯇꯒꯤ ꯆꯤꯂꯤ ꯌꯧꯕꯗ ꯃꯇꯝ ꯀꯌꯥ ꯆꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯂꯩꯅꯝ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯒ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯅꯩ꯫ ꯆꯤꯂꯤꯒꯤ ꯀꯣꯅꯨꯡ ꯁꯥꯟꯇꯤꯌꯥꯒꯣꯗ ꯌꯣꯒꯒꯤ ꯁ꯭ꯀꯨꯜ 30ꯗꯒꯤ ꯍꯦꯟꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯝꯒꯅꯤ꯫ ꯆꯤꯂꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯍꯥꯎꯁ ꯑꯣꯐ ꯗꯤꯄꯨꯇꯤꯁꯇ ꯌꯣꯒ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯡꯊꯣꯛꯏ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯌꯣꯒꯕꯨ ꯍꯦꯟꯅ ꯄꯥꯝꯅꯔꯛꯂꯤ꯫ ꯆꯤꯂꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯕꯦꯝꯕꯔ 3ꯕꯨ ꯅꯦꯁꯅꯦꯜ ꯌꯣꯒ ꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯕꯦꯝꯕꯔ 3ꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯅꯕꯦꯝꯕꯔ 3 ꯑꯁꯤ 1962ꯗ ꯆꯤꯂꯤꯗ ꯑꯍꯥꯟꯕ ꯌꯣꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯣꯖꯦ ꯔꯤꯐꯜ ꯑꯦꯁꯇ꯭ꯔꯥꯗꯥꯅ ꯂꯤꯡꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯌꯣꯒ ꯗꯦ ꯂꯥꯎꯊꯣꯛꯂꯒ ꯑꯦꯁꯇ꯭ꯔꯥꯗꯥꯖꯤꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯂꯤ꯫ ꯆꯤꯂꯤꯒꯤ ꯄꯥꯔꯂꯥꯃꯦꯟꯅ ꯄꯤꯕ ꯊꯣꯏꯗꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ꯫ ꯃꯁꯤꯗ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛꯅ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯆꯤꯂꯤꯒꯤ ꯄꯥꯔꯂꯥꯃꯦꯟꯀ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯆꯤꯂꯤ ꯁꯤꯅꯦꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯃꯤꯡ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯀ꯭ꯋꯤꯟꯇꯦꯔꯣꯁ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯕꯤ ꯒꯨꯔꯨꯗꯦꯕ ꯇꯦꯒꯣꯔꯗꯒꯤ ꯂꯧꯔꯒ ꯊꯣꯟꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯥꯏꯒꯣꯞꯇ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯖꯥꯜꯃꯥꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯋꯥꯞꯅꯤꯜ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯀꯦꯔꯂꯥꯒꯤ ꯄꯂꯪꯀꯔꯗꯒꯤ ꯄ꯭ꯔꯍꯂꯥꯗ ꯔꯥꯖ ꯒꯣꯄꯥꯂꯟꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥ ꯑꯁꯤ ꯍꯥꯏꯕꯗꯤ ꯖꯅꯋꯥꯔꯤ 19ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯔꯦ꯫ ꯉꯁꯤ ꯚꯥꯔꯠ ꯑꯁꯤꯗ ꯔꯣꯗ ꯁꯦꯐꯇꯤꯒꯤꯗꯃꯛ ꯁꯔꯀꯥꯔꯒ ꯂꯣꯏꯅꯅ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯇꯥꯏ꯫ ꯃꯔꯨꯞꯁꯤꯡ, ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯦꯝꯕ ꯂꯝꯕꯤꯁꯤꯡꯗ ꯏꯅꯣꯚꯦꯇꯤꯚ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯏꯗꯨꯅ ꯊꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯄꯥꯕꯤꯔꯨꯔꯕ꯭ꯔꯥ? ꯗꯤꯁ ꯏꯖ ꯍꯥꯏꯋꯦ ꯅꯣꯠ ꯔꯟꯋꯦ, ꯅꯠꯇ꯭ꯔꯒ
Be Mr. Let Then Let Mr. Haiba Kholausing Asina Lambi the Cheksinaba Miyamda Paujel Piri Kanabasu Fangli Mayamsu Asigumba innovative Oiba Kholau Amasung Catchphrases My Gop the Tabirau Adomgi Pazaraba Kholauna Kongjang Nasida Achauba Mateng Pangadoribani Marup Singh Road Safety Ki Matangda Waris Sanaringaida Namu Epta Kolkata Dagi Aparna Das Jina Taurakpa Post Amagi Matangda Kananingi Aparna Jina Aingonda Fast-Tech Program da Wangang na Bagidamak Haibirei Mahang na Haibirakpada Fast-Tech na Kongchat Amada Tengnarak Pagimawungasi Tongan Gani Masina Matam Yam na Changloy Toll Plaza da Lepa Case Payment Ginungnang ba Amataleroi Aparna Ji Giwafamasi Yam na Chummi Mamangda Toll Plaza da Gari Ama Asi Chaurakna Minute 39 Pauba Lepi Adumoinamag Fast-Tech Lakpadagi Subnatagi Minute Ama Makaidagi Ani Kakta Changle Toll Plaza da Ngaibagi Matam Tension Lakpasina Gari Gi Thausu Karamakai Kanbangamle Masina Lebak Asigi Miyamgi Chaurakna Lupa Crore Listing Kunmatoi Kanbangamgani Haina Panari Haibadi Sel Amasung Matam Tungsin Bangamle Aihangna Haijaning Badi Hiram Kuding Makta Niyom Ngakpiduna Isa Amasung Atopasingi Punsi Kansi Nung Sirabayrei Bakcha Singh Hainaba Amale Ising Irik Pullaga Chapu Thale Aikoi Kudingi Hotnaba Amamamna Aikoi Gi Warep Mapung Pabangam Gadoribani Maramasina Lisingani Kunmathoi Hogalakpada Aikoina Pandam Kaya Amafangnanaba Thangba Hokiba Kongtangasi Aikoi Mayam Pullaga Pangnaba Chatminasi Aikoi Mayam Pullaga Chahiasi Mai Pakpa Am Oinaba Aikoi Punna Chatpa Horasi Mayamna Isagi Paujel Wakalon Tabirak Pale Pigano Matangi Thada Amuk Unarasi